Hmangte member happy Sabbath. Hojikagi Corona Gimatamsida. I could be Sorna, Anai Yaudana, Sabbath school as a Yaw Pangvidam Soro, Hmangte Tavali. And then we see Koina Nain over Sabbath school lessons title. An exciting way to get involved. I coina Isolgi Wabos and Nova Amadi. I coina search Amabu South Navito, the Koina Kamaina, Koina Sruk Yagini. I coina Yamna Lambiama. I coina pick Pakanglu Habishi Bible Matamdi Laramabo. Kanglu Amani. Masisina Kaido, we have the Masi Sogi Sanding Mani. Masina Koigi Tazabu Hingatali, and I coin Isogi Wabos and the Woodsmating Pangi, and I coin Amaga putting Togan number to Suyana. As over Todama way, Maram the next Equina, Pick Pocamlo, Masigi the Mutaquina, Iso Pos and the Pamadi Equina, Search Amabu Salkan Navina, Equina, Kaido, Winhava, Equi, Nam Aigidam, the Yamna, Marueva, Coina Suruk Yav, the Yamna, Maiba, Lambiama, to give a town the Quina name of the Dublin. I don't know, I must they could key text on the honey ministry, but the Matthew chapter 9 verse 37 and 38, that's mine Bible. Then said he unto his disciple, the harvest truly is plenteous, but the laborers are few. Pray ye therefore the Lord of the harvest, that he will send forth laborer into the harvest. Masida Ishona Maki say boxing the Hirame. Madi Prithivi Sida low cow nabadi yame, Toigum Busum, low cow be nabadi me late. Maramaduna Napoina, Ishor the Hizaduna, low cow na me Tabir Una, Napoina Ishor the Pertanato Una Bible, Ishona, Ibiramani. Maram the Nakogi Sabbath school discussions how to Manga, I in a Pertanato. Sargada Ipa Ishor Yam Tagasiri, Nahak Naikoi Buloina Bidana, Missigi Sabbath Numid Sea, Nahak Naikoi would take the Kaidana, Yaw and Bigidamata, Yam Haingali in a Tagasiri. I go in a Sabbath school over the sea, over the Roy Paul, Nahak Loina view, Mangadori Bagi Mataksu, Nahak Pol Pina view, Amadi Tagadori, Singi Matakasu. Nahak Okogi Pukning Wakalons in that. Board Pina view, I don't hakim Tangaiba, proposition, the needs of Nisaga Power, look at you, amen. Maramaduna, I coina missing a Pauro in a Hainaba, I coina Tavali, the D. Apunmana Pangani, Highway coina, Kariumutam, the Hektai. Mrs. Equina, Sumsumit. Mrs. Equini, Shogi Tabok to Umatam, so Apunmana Pangani, have Equina. Yamsum Equini, Shogi Tabok Matamda. Nang I Hakanadi, Itanta, Shogi Tabok to Umatam, the Equina, Pritibi Awana, I think, Musuura Pomatam, the Kogi Pukninda, Handaba Equina, Salamba Pongtang, the Equina Tum Handing of Yamanum Siawi. Adabu Equina, a pickpa gang of Havi Wakalun Manaba, E. Lingzen Tona Manaba, Equia Punba, Kanglu Krab Punjin Laga. Tabok Sumatam, the Yaman Maya. I go in the Sogi Tabok, Tauram Domatamda, Society the Labor Missing, I Kogi, Pugning Handana Wangam Tam the Su. I know Pugning White and a Laymatam, so I go Tabok Sumin the river. I gi Iman missing the nut, and when the Pugning Toggle Pomatamda. I gi Hana, I gi Wakalun, the Maisapa, Ubamani. Madonna, a pick Pocang of Hives Equina. Tiny Bible Matam, the Ishogi. Ishora Bibiram, Missy a big Pocanglo Ishogi Wakalun, a hand, Ishogi Hand Wakalun, him say Quina, Karidu Ubu Pangahamtanda. Genesis chapter 1, verse 26. Bible is mine, Hirame. And God said, let us make man in our image, after our likeness, and let them have dominion over the fish of the sea, over the fowls of the air, and over the cattle, and over all the earth, and over every creeping thing that creepeth upon the earth. Masida Ishogi Minungsi say Kun Upang Madudi. Ishorna Taibangpan Semapi Wakalon, say a pick Pacanglo, ID Ishor, Mapa Masa, Aduga Masanapa Tawai, saying Mokoi Homes in a Punjilaga,
ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯦꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯣꯏꯅ ꯂꯥꯛꯄꯅꯤ ꯑꯁꯤꯒꯤ ꯃꯇꯝꯁꯤ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯦ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇꯒ ꯃꯥꯅ ꯃꯤꯇꯝꯗꯨ ꯂꯧꯗꯕꯤꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯦꯝꯕꯤꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯕ ꯐꯪꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯒꯨꯝꯕꯅ ꯏꯁꯣꯔꯗꯧꯅ ꯃꯤꯒꯨꯝꯕꯁꯦ ꯁꯦꯝꯒꯗꯧꯕ ꯇꯥꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯄꯤꯛꯊꯕꯅꯤꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕ ꯃꯤꯇꯝ ꯑꯃꯗ ꯃꯣꯏꯕꯨ ꯁꯦꯝꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯌꯦꯁꯟ ꯃꯇꯝꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯦ ꯁꯦꯝꯂꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯄꯥꯞ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯃꯈꯣꯏꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯃꯨꯛ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯚꯔꯁꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯦꯝꯂꯤꯕ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯁꯥ ꯉꯥꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯤꯗꯔ ꯑꯣꯏꯁꯅꯨ ꯃꯈꯣꯏꯅ ꯖꯣꯏ ꯇꯧꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤ ꯑꯉꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯥꯟꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 1 ꯇꯤꯃꯣꯊꯤ ꯆꯦꯞꯇꯔ 2 ꯚꯔꯁ 4ꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯏꯁꯣꯔꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯕꯤꯕ ꯃꯁꯤꯅꯤ ꯏꯁꯣꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥꯃꯔꯨꯝ ꯂꯩꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯇꯝꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯒꯗꯧꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯃꯣꯏꯉꯣꯟꯗ ꯄꯥꯎ ꯁꯟꯗꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯕꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯣꯏꯒꯗꯧꯕꯅꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯄꯥꯟꯗꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯃꯨꯛ ꯅꯧꯅ ꯁꯔꯒꯗ ꯂꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗꯨꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯌꯥꯎꯕ ꯐꯪꯕꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯃꯔꯝꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕꯥ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯃꯔꯨꯝ ꯇꯝꯒꯗꯧꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯈꯨꯗꯝꯁꯤꯡ ꯕꯥꯏꯕꯜꯗ ꯅ꯭ꯌꯨ ꯇꯦꯁꯇꯤꯃꯦꯟ ꯑꯃꯗꯤ ꯑꯣꯜ ꯇꯦꯁꯇꯤꯃꯦꯟꯗ ꯀꯃꯥꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯅ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯀꯩꯅꯣ ꯑꯗꯨ ꯃꯈꯣꯏꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯕꯥ ꯁ꯭ꯀꯨꯜꯁꯤꯗ ꯅꯩꯅꯒꯗꯧꯔꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯣꯜ ꯇꯦꯁꯇꯤꯃꯦꯟ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯩꯈꯣꯏ ꯁꯕꯥ ꯁ꯭ꯀꯨꯜ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯏ ꯃꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯖꯦꯁ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯝ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯏ ꯃꯍꯥꯛꯀꯤ ꯃꯇꯝꯗꯁꯨ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨꯅ ꯏꯖꯤꯞꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯖꯦꯁꯇꯨꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯈꯣꯏꯅ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯦꯛꯁꯣꯗꯁ ꯆꯦꯞꯇꯔ 18 ꯚꯔꯁ 21 to 25ꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯃꯣꯖꯦꯁꯀꯤ ꯃꯀꯨꯕꯣꯛ ꯖꯦꯊ꯭ꯔꯣꯗꯨꯅ ꯃꯣꯖꯦꯁꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯇꯥꯛ ꯃꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤꯅꯁꯨ ꯃꯣꯖꯦꯁꯁꯤ ꯌꯥꯝꯅ ꯃꯤꯁꯤꯡꯅ ꯊꯥꯛ ꯋꯥꯡꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯅ ꯃꯤꯅ ꯈꯪꯅꯔꯤꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯇ ꯃꯈꯣꯏꯁꯤꯡꯕꯨ ꯅꯪꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯨ ꯑꯗꯨꯒ ꯅꯪꯅ ꯈꯟꯗꯣꯛꯀꯗꯧꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯗꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯐꯠꯇꯕꯕꯨ ꯇꯨꯀꯠꯆꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯃꯤꯁꯤꯡꯗ ꯅꯪꯅ ꯈꯟꯒꯗꯕꯅꯤ ꯑꯗ ꯅꯪꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤ ꯁꯦꯝꯒꯗꯕꯅꯤꯅ ꯃꯀꯨꯕꯣꯛꯇꯅ ꯃꯣꯖꯦꯁꯁꯨ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ
ꯃꯀꯨꯕꯣꯛꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯇꯨ ꯃꯣꯖꯦꯁꯅ ꯏꯟꯕ ꯃꯇꯝꯗ ꯃꯥꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯀꯌꯥꯁꯤꯡꯗꯨꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯑꯗ ꯃꯈꯣꯏꯗ ꯊꯥꯖꯕꯁꯤ ꯍꯦꯟꯒꯠꯍꯜꯂꯦ ꯃꯔꯝꯗꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯃꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯤ ꯃꯥꯟꯅꯔꯛꯇꯦ ꯑꯃꯒꯤ ꯑꯄꯥꯝꯕꯗ ꯑꯃꯅ ꯌꯥꯔꯛꯇꯦ ꯑꯃꯒꯤ ꯑꯄꯥꯝꯕꯗ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ ꯑꯗꯣ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯈ꯭ꯔꯕ ꯃꯤꯁꯤꯡꯅ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯏꯒꯤ ꯈꯪꯖꯕꯤꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥꯒꯗꯧꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ 8ꯇꯒꯤ 12 ꯐꯥꯎꯁꯦ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯣꯏꯒꯗꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯅ ꯃꯤ 8-9 ꯅꯠꯇ꯭ꯔꯒ 10ꯒꯨꯝꯕ ꯅꯠꯇ꯭ꯔꯒ 12ꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯕ ꯃꯤ ꯃꯁꯤꯡ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗꯨ ꯈꯟꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯀꯤ ꯃꯁꯤꯡꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯀꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯃꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯈꯤ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯇꯧꯕ ꯑꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯇꯦꯂꯦꯟ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯈꯨꯗꯣꯟꯁꯤꯡꯗꯨ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯏ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯟꯒꯠꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗ ꯑꯩꯈꯣꯏꯅ Acts chapter 5 verse 42 ꯍꯥꯏ And daily in the temple and in every house they cease not to teach and preach Jesus Christ. ꯑꯗꯣ ꯃꯈꯣꯏꯅ ꯅꯨꯡꯇꯤꯌꯥ ꯈꯨꯗꯤꯡꯒꯤ ꯂꯥꯏꯁꯪꯗ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯂꯦꯞꯄꯝꯗꯦ ꯑꯗ ꯃꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯨ ꯃꯈꯣꯏꯅ ꯂꯦꯞꯄꯝꯗꯦꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯜ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯀꯔꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤ ꯃꯍꯥꯛꯁꯨ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯈꯔ ꯁꯦꯝꯃꯒ ꯆꯠꯃꯤꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯂꯦꯟ ꯖꯤ ꯋꯥꯏꯠꯀꯤ Testimony for the Church volume 7 page 21ꯒ 22ꯗ ꯍꯥꯏ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕꯅꯤ ꯏꯁꯣꯔꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯡꯂꯨꯞ ꯑꯃꯗ ꯆꯔꯆ ꯃꯦꯝꯕꯔ ꯌꯥꯝꯕ ꯇꯥꯔꯒꯁꯨ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯗꯨꯅ ꯅꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤ ꯈꯛꯇ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗ ꯃꯇꯦꯡ ꯇꯧꯎ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯈꯨꯗꯣꯟꯁꯤꯡꯗ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯏꯂꯦꯟ ꯖꯤ ꯋꯥꯏꯠꯅꯁꯨ ꯑꯩꯈꯣꯏꯗ ꯇꯦꯁꯇꯤꯃꯣꯅꯤ ꯐꯣꯔ ꯗ ꯆꯔꯆꯇ ꯃꯍꯥꯛꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯃꯔꯝꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯁ ꯑꯣꯐ ꯕꯣꯗꯤꯁꯤꯗ ꯑꯃꯒ ꯑꯃꯒꯁꯦ ꯃꯥꯒꯤ ꯃꯊꯧ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯔꯠꯀꯤ ꯐꯪꯁꯟꯅ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯒꯤ ꯐꯪꯁꯟꯅ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯃꯤꯠꯇꯒꯤ ꯈꯣꯡꯗꯒꯤ ꯈꯨꯠꯇꯒꯤ ꯃꯁꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯤꯡꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯄꯤꯊꯣꯔꯛꯄ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯕꯣꯔꯁꯦ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯟꯅꯕꯈꯔ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯏꯁꯣꯔꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤꯁꯤꯡꯕꯨ ꯁꯔꯒ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯈꯔꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯅ ꯈꯪꯗꯕꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ
ꯄꯥꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯃꯊꯟꯗꯗꯤ ꯑꯝꯇ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨ ꯑꯣꯏꯔꯛꯏ ꯑꯗꯨꯒꯨꯝꯗꯅ ꯃꯤ ꯑꯃꯈꯛꯇꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯏꯁꯨꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯛꯅꯤꯡ ꯍꯟꯗꯗꯅ ꯃꯥꯅ ꯏꯁꯣꯔꯒꯤ ꯊꯕꯛꯇꯣ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯃꯥꯅ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤ 4, 5, 6 ꯄꯨꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯗꯕ ꯇꯥꯔꯁꯨ ꯑꯇꯣꯞꯄ 5, 6ꯇꯨꯅ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛꯁꯨ ꯂꯝꯕꯤ ꯑꯆꯧꯕ ꯑꯃꯅꯤ ꯅꯪ ꯑꯩꯅꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯤꯕꯅꯤ ꯃꯔꯝꯗꯨꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯖꯗꯨꯅ ꯅꯈꯣꯏꯅ ꯊꯥꯖꯕ ꯑꯃꯅꯤ ꯈꯛꯇꯪ ꯂꯩꯕ ꯇꯥꯔꯁꯨ ꯅꯈꯣꯏꯅ ꯃꯗꯨꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯗꯨꯅ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯅ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ Matthew chapter 18 verse 20 ꯍꯥꯏ For where 2 or 3 are gathered together in my name there am I in the midst of them ꯃꯁꯤ ꯏꯁꯣꯔꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯇ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯇ ꯏꯁꯣꯔꯅ ꯑꯆꯧꯕ ꯋꯥꯁꯛ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯃꯤ 2, 3ꯗꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯇꯤꯟꯖꯤꯟꯕ ꯄꯨꯟꯖꯤꯟꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯍꯥꯏꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯊꯥꯖꯕ ꯄ꯭ꯔꯣꯃꯤꯁ ꯑꯃꯅꯤ ꯏꯁꯣꯔꯅ ꯄꯤꯔꯝꯃꯤꯁꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯆꯔꯆ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯍꯛꯆꯥꯡꯅꯤ ꯃꯔꯝꯗꯨꯅ ꯆꯔꯆꯇ ꯂꯩꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯁꯤꯡꯁꯤꯅ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯊꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯇꯦꯂꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯆꯔꯆꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯔꯆ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯤ ꯆꯔꯆ ꯑꯃꯗ ꯌꯥꯝꯅ ꯃꯥꯒꯤ ꯊꯧꯗꯥꯡ ꯔꯣꯜꯁꯦ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯇꯝ ꯈꯔ ꯃꯇꯨꯡꯗꯗꯤ ꯊꯥꯖꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯍꯥꯏꯕ ꯅꯥꯏꯗꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯤ ꯃꯗꯨꯒꯤ ꯃꯔꯝꯁꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯍꯤꯡꯕꯒꯤ ꯃꯔꯨꯗꯨ ꯏꯁꯣꯔꯅ ꯑꯆꯨꯝꯕꯒꯤ ꯃꯔꯨꯗꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯨꯟꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯤꯡꯗ ꯑꯆꯨꯝꯕ ꯄꯥꯎꯇꯥꯛꯁꯤꯡꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯤꯗꯨꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯂꯣꯏꯅ ꯑꯆꯨꯝꯕꯗ ꯈꯪꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟ ꯃꯇꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯃꯁꯤꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯁꯔꯒ ꯇꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯡꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯄꯦꯟꯇꯤꯀꯣꯁ ꯃꯇꯝꯗ ꯊꯨꯡꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯝꯈꯩ ꯂꯩꯇꯅ ꯃꯤꯁꯤꯡꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯇꯨꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗ ꯊꯤꯔꯛꯇꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯕꯞꯇꯤꯖꯝ ꯇꯧꯗꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎꯗ ꯂꯧꯁꯤꯟꯕꯅꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ Acts chapter 18 verse 1 to 5 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ After these things Paul departed from Athens and came into Corinth and found a certain Jew named Aquila born in Pontus lately came from Italy with his wife Priscilla because that Claudius had commanded all Jews to depart from Rome and came unto them. And because he was of the same craft, he abode with them and wrote, for by their occupation they were tent makers. And he reasoned in the synagogue every Sabbath and persuaded the Jews and the Greeks. And when Silas and Timotheus were come from Macedonia, Paul was praised in the Spirit and testified to the Jews that Jesus was Christ. Masina Paul nasu mahaki apikpa kanglup mahaki ministry tawba matana mahaknasu sabat khuding sida mahakna synagogue da chatra mahakna Jew amadi Greek singda mahak isor pause sandoame
aduga Macedonia digi maki loina basing Silas amadi Timothy sing lakpa matamda makoina hena pukning du thaugatlaga makoina Jew singda Ishor se Christian haina makoina Jew sing suman makoina pausan domi mada sida ikoina khangba ngomdi luksina Paul ga loina riba maki thabak tawminare mi singda makna mutana makoigi mingga loina khangi maramdi mahakna khangi bise kari gidamakta no hai matamdadi makoi singdo loina amaga mari leinaramgani yamna makoina thabak isogi damada thabak pangthokpa matamda amaga mateng pangnaramgani maramaduna luknasu makoibu maminga loina mahakna makoibu fajana khangba ngambani habdi makoidu aikoina khangidungai Paul se mark se 10 maker ni mark occupation se maramduna hojiki mark loini reba Silas Timothy aduga atop topa Paul ga thabak sumin nariba mising da makoi gi background makoi gi horakpham makoi gi lakpham amta manade adubu makoi gi horakpham moi gi lakpham nataga moi gi imung manung moi gi karamba imung di horakkono habsing da amaga manadragsu makoina isogi damda tawriba thabakti pandamdi amaktani madadi thajaba mangkhiba natraga isogi maramda khangdaba singbu amuk nahonana thajaba hingat halaga aduga khangamdaba singju muk nahona khanghallaga asumbudu khanghallaga makoi khuding mak singdu isogi ningthau leibakta pusinba ngamnaba masisi makoigi pandamni maramduna hojikan matamda nang aikoi gumbanasu Karigumba aikoi singlupsida aikoi horakpham manaraktaba yai kramana ina khulamgani kramana lairab oiramuni natra kramana yamna nungaitaba imung amadi tholakpasu yai adubu aikoi pandamduna aina tawriba thaba aigi ministry si isogi damaktani ko thawai singbu kannabgi damaktani ko haina aikoina pandamda amaga loina manaba taragadi aikoigi horakphamdana aikoina tung oinaramaga aikoina Isogi thabak thoram tawbda aikoina mateng aikoina I yamna mai pakpa ngamgani haina ngisi koi Sabbath school hairami maramdana apikpa kanglup haibse koi ngisi gi Sabbath school aikoina tamibsi amna marui aikoina amaga aikoina kanglup semlakpa matamda aikoina amaga pukning se aikoina encouragement tawga isogi thabak se aikoina yam laina pangthokpa ngame aduna Ishwarna apikpa kanglup haibse mahaki church chawkhanabgidamakta mahakna gari oina sinabani apikpa kanglup se mi kharagidamakta yamna safe haven oiba su lei maramdi makoina makoigi problem khuding makoina haidokpa lithokpa ngami aikoina khudam oina koini yingam tamda inau nongna thajaba lakpasing natraga thajaba pura mapung phadri bisingdana apikpa achauba church amanda makoina hek chatlaga makoina church tinbada makoina ikaigini adubu apikpa kanglupti makoina moi wakhalonda kaisu ikaiba phawro makoida nungaiba church service abdu moina yaw phangani madan apikpa kanglupsigi thabak singse yamna adukki mitik chauna koina leire maramduna mi unbelievers sing kyamurum su makoigi wakhalonda nungaiba makoidi yamna phawgani haibidi makoina apikpa kanglu maraktadi makoina tinmam tamsu makoida ikaibsu thoi ada makoi wakhalonda awabsu leiroi haidi makoina mi singda yamda makoi inau nauribini moi wakhalonsu dum phagani maramda koina Acts chapter 4 verse 31 da koina yingam tamda and when they had prayed the place was shaken where they were assembled together, and they were all filled with Holy Ghost, and they speak the word of God with boldness. Ada makoi mayam da punjilga parthana tawung tamda madugi mafamdu thawai semna pik thale hai ada makoi da thajab singalle aduga makoi ni iswogi wapau sandokpa lithokpum sin makoi da amna thawna leina makoi na iswogi maramda wa ngangba ngamina Acts chapter 4 verse 31 hairame aduna thaina ngai matamgi early Christian singna kamaina tawramgi haiba matamda makoi amaga parthana tawminei makoi amagi amaga
ꯑꯃꯒ ꯄꯨꯛꯅꯤꯡ ꯊꯥꯖꯕ ꯍꯦꯟꯒꯠꯅꯕ ꯃꯈꯣꯏꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯆꯔꯆ ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏ ꯌꯨꯝ ꯑꯃꯗ ꯃꯣꯏ ꯎꯅꯔꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯒ ꯃꯣꯏ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯂꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯁꯦꯕꯣꯛꯁꯤꯡꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯏꯁꯣꯔꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯏꯁꯣꯔꯅ ꯃꯍꯩ ꯌꯥꯟꯒꯅꯤꯁꯦ ꯏꯁꯣꯔꯅꯗꯤ ꯍꯥꯟꯅ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯁꯦꯕꯣꯛꯁꯤꯡꯅꯗꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯗꯨꯛ ꯌꯧꯅ ꯃꯣꯏꯅ ꯊꯥꯖꯕꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯍꯥꯏ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯤ ꯇꯦꯛꯁꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯂꯧ ꯈꯥꯎꯅꯕ ꯃꯤꯗꯤ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯂꯧ ꯈꯥꯎꯅꯕ ꯃꯤꯗꯤ ꯌꯥꯝꯗꯦ ꯂꯧꯕꯨꯛꯇꯤ ꯌꯥꯝꯃꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤꯕꯗꯨꯉꯥꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯊꯥꯖꯕ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗꯦ ꯊꯥꯖꯗꯕ ꯃꯤꯁꯤꯡꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯂꯧ ꯈꯥꯎꯅꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯂꯧ ꯈꯥꯎꯒꯗꯧꯕ ꯃꯐꯝꯁꯤꯡꯗꯤ ꯂꯧꯕꯨꯛꯁꯤꯡꯗꯤ ꯀꯌꯥꯃꯔꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯅꯪ ꯑꯩꯅꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯖꯗꯨꯅ ꯑꯩꯈꯣꯏꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯋꯥꯈꯜꯂꯣꯟ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯁꯥꯗꯒꯤ ꯈꯜꯂꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯕ ꯇꯥꯔꯁꯨ ꯏꯆꯝ ꯆꯝꯅ ꯗꯤꯁꯀꯁꯟ ꯈꯤꯇꯪ ꯇꯧꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯕꯤ ꯃꯈꯣꯏꯅ ꯃꯣꯏ ꯑꯃꯅꯤ ꯈꯛꯇꯪ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯃꯣꯏ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯗꯨꯝ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯝ ꯁꯤꯊꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅꯁꯨ ꯉꯁꯤ ꯅꯪ ꯑꯩꯕꯨꯁꯨ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯧꯔꯛꯏꯕ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯩꯒꯗꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯒꯤ ꯄꯥꯠꯁꯤꯡꯒꯨꯝꯗꯅ ꯃꯤ ꯑꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯟꯗꯣ ꯃꯤ ꯑꯃꯉꯣꯟꯗ ꯆꯦꯜꯂꯝꯗꯕ ꯌꯥꯏ ꯑꯃꯉꯣꯟꯗ ꯌꯥꯎꯕꯗ ꯑꯃꯉꯣꯟꯗ ꯌꯥꯎꯔꯝꯗꯕ ꯌꯥꯏ ꯏꯁꯩ ꯁꯛꯄ ꯍꯩ ꯃꯤꯗꯣ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯗꯕ ꯌꯥꯏ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯃꯤꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯄꯨꯟꯁꯤꯜꯂꯛꯄ ꯇꯥꯔꯗꯤ ꯑꯃꯅ ꯏꯁꯩ ꯁꯛꯑꯁꯨ ꯑꯃꯅ ꯋꯥ ꯉꯥꯡꯉꯁꯨ ꯑꯃꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯁꯨ ꯃꯈꯣꯏꯅ ꯑꯄꯨꯟꯕ ꯏꯁꯣꯔꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯃꯈꯣꯏꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯃꯗꯨꯅ ꯏꯁꯣꯔꯅ ꯉꯁꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯈꯣꯏꯕꯨ ꯀꯧꯁꯤꯟꯕꯤꯔꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯩꯒꯗꯕꯅꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯂꯧ ꯈꯥꯎꯅꯕ ꯂꯧꯕꯨꯛ ꯌꯥꯝ ꯍꯥꯡꯉꯤ ꯃꯇꯝꯁꯤꯗ ꯅꯪ ꯑꯩꯅ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯔꯒ ꯑꯩꯈꯣꯏꯅ ꯂꯧ ꯈꯥꯎꯕ ꯃꯤꯗꯨ ꯑꯣꯏꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯍꯧꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯁꯔꯒꯗꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯋꯥꯔꯗꯁꯨ ꯄꯤꯕꯤꯒꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯕꯥꯠ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯃꯁꯤꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯅꯁꯨ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯒ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗ ꯈꯪꯗꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯋꯥꯄꯥꯎꯗꯨ ꯇꯝꯕꯤꯒꯗꯕꯅꯤ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛꯇ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯁꯕꯥ ꯁ꯭ꯀꯨꯜꯁꯤꯗ ꯍꯥꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯁꯨ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯊꯦꯡꯛ ꯌꯨ